Naga singbu kuki na check touhandanaba UNC da wakatkhre. National Highway singda Naga singna kuki singbu itattatana check tawriba si kudakta lebanabagi thorang paikhat pinaba Indigenous People Forum Manipur IPFM na United Naga Council UNC da wakatkhre. IPFM gi President Asangka sarna khuyek piduna UNC gi President na thaba cherol amana hai. National Highway singda Naga micham miyamna Imphal dagi none Tamenglong Tengnopal Senapati na chingba mafam singda satok sasin tawbada kuki singna lambi da khamduna Aadhaar card na chingba check tawduna asset awok singda chawna khudong chadaba mayuk na halay. Hiram asida akanba mideng changbiduna mari lainaba authority singna natrabadi lambi da check tawbagi thabak asi makha chathahanbiganu. Karigumba thawong asina adumak makha chathaduna leirabadi puruk maselgi marakta nungainadaba thoglakpasu yai. Hiram asigi matangda state lengak asida kayarak hana wakalabasu haujik fawba thabak amata paikhat pidana leiri. Maram asina state asida leiriba khwaidagi chawba Naga gi lup oiriba UNC na mideng changbiduna asigumba thawong asi lefannaba honabiyo. Mamang thaktagi haunasu National Highway singda kuki singna aran thabak thawong sing chatharakpa matamda UNC na mapung phana thengnabiduna lakhibani hainasu cherol asina makha tari.